ꯋꯥꯔꯤ ꯆꯐꯨꯅ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯉꯁꯤꯒꯤ ꯇꯥꯡꯀꯛ ꯑꯁꯤ ꯍꯧꯖꯗ꯭ꯔꯤꯉꯩꯗ ꯇꯥꯕꯤꯔꯤꯕꯁꯤꯡꯗ ꯅꯤꯡꯁꯤꯡꯖꯕ ꯑꯃꯅ ꯋꯥꯔꯤ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯃꯗꯤ ꯄꯜꯂꯤꯕ ꯀꯌꯥ ꯑꯁꯤ ꯀꯅꯥ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ ꯄꯨꯝꯅꯃꯛ ꯋꯥꯈꯜꯒꯤ ꯄꯔꯤꯡꯅꯤ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯌꯥꯎꯔꯛꯂꯕꯁꯨ ꯄꯨꯝꯅꯃꯛꯅ ꯉꯥꯛꯄꯤꯒꯅꯤ ꯂꯧꯕꯤꯔꯁꯤ ꯑꯃꯤꯠ ꯀꯨꯃꯥꯔ ꯍꯨꯏꯗ꯭ꯔꯣꯝꯕꯒꯤ ꯄꯥꯟꯊꯣꯏ ꯁꯤꯖꯟ 2 ꯑꯍꯨꯝꯁꯨꯕ ꯇꯥꯡꯀꯛ ꯀꯌꯥꯗ ꯆꯥꯅ ꯆꯨꯅꯔꯕꯅꯣ ꯇꯝꯕ ꯃꯤꯑꯣꯏ ꯑꯅꯤꯁꯦ ꯁꯥꯒꯩ ꯉꯥꯟꯕ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕꯅꯤ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯤ ꯃꯨꯛꯇꯥꯗꯒꯤ ꯍꯦꯟꯅꯁꯨ ꯇꯥꯡꯖꯅ ꯐꯪꯖꯕꯅꯤ ꯑꯗꯨꯒꯤꯁꯨ ꯃꯊꯛꯇ ꯑꯌꯦꯡꯕ ꯀꯅꯥꯒꯤ ꯃꯤꯠꯌꯦꯡꯕꯨ ꯍꯨꯒꯗꯕ ꯁꯛꯇꯝꯅꯤ ꯁꯥꯒꯩ ꯉꯥꯟꯕꯒꯤ ꯁꯛꯇꯝ ꯁꯛꯇ ꯆꯨꯗ ꯀꯔꯤꯗꯕꯨ ꯋꯥꯠꯂꯤ ꯌꯦꯡꯕꯗ ꯄꯦꯟꯕ ꯅꯥꯏꯗ꯭ꯔꯦ ꯁꯣꯝꯗꯁꯨ ꯂꯤꯡꯖꯦꯜ ꯃꯤꯔꯣꯜ ꯉꯥꯡꯕ ꯍꯩꯇ꯭ꯔꯕꯁꯨ ꯉꯝꯅꯃꯛ ꯂꯥꯏ ꯃꯆꯥꯗꯧꯅ ꯐꯖꯔꯤꯕꯅꯤ ꯏꯃꯨꯡꯗꯨꯒꯤ ꯅꯥꯏꯇꯣꯝ ꯁꯥꯠꯄꯤ ꯂꯩꯔꯥꯡꯅꯤ ꯍꯥꯏꯗꯨꯅ ꯁꯅꯥꯗꯒꯤꯁꯨ ꯍꯦꯟꯅ ꯇꯥꯡꯅ ꯊꯝꯖꯔꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯗꯝꯕꯒꯤ ꯕꯤꯙꯤꯅ ꯀꯗꯣꯝꯗ ꯑꯣꯏꯒꯗꯧꯔꯤꯕ ꯂꯥꯏꯕꯛꯇ ꯁꯦꯝꯂꯝꯕꯅ ꯀꯔꯤꯕꯨ ꯊꯣꯛꯂꯒꯕ ꯀꯅꯥꯅꯁꯨ ꯎꯗꯦ ꯑꯗꯨꯕꯨ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯦꯟꯅ ꯍꯩ ꯁꯤꯡꯂꯨꯕ ꯀꯦꯁꯣꯅꯗꯤ ꯈꯔ ꯃꯈꯩꯗꯤ ꯎꯔꯦ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ ꯂꯤꯡꯖꯦꯜ ꯆꯍꯤ 5 ꯃꯄꯨꯡ ꯐꯥꯔꯛꯂꯦ ꯆꯦꯟ ꯆꯣꯡꯕ ꯄꯨꯝꯅꯃꯛ ꯉꯝꯂꯦ ꯍꯩꯇ ꯍꯩꯇ ꯉꯥꯡꯂꯛꯄ ꯃꯔꯣꯜ ꯑꯗꯨꯅ ꯑꯃꯨꯛꯀꯁꯨ ꯍꯦꯟꯅ ꯅꯨꯡꯁꯤꯍꯜꯂꯦ ꯂꯝꯕꯤꯗ ꯆꯠꯄ ꯑꯆꯠ ꯑꯋꯣꯡꯁꯤꯡ ꯎꯕꯗ ꯁꯣꯔ ꯍꯣꯟꯒꯅꯤ ꯀꯥꯎꯕ ꯃꯈꯩ ꯌꯦꯡꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯤ ꯑꯗꯨꯕꯨ ꯃꯍꯩ ꯏꯃꯨꯡ ꯑꯗꯨꯗ ꯆꯪꯗꯨꯅ ꯑꯋꯥ ꯄꯣꯊꯥꯕꯗꯤ ꯀꯅꯥꯁꯨ ꯄꯥꯝꯂꯝꯗꯦ ꯁꯣꯝꯗꯗꯤ ꯁꯥꯒꯩ ꯉꯥꯟꯕ ꯂꯤꯡꯖꯦꯜꯕꯨ ꯌꯦꯡꯕ ꯆꯠꯅꯤꯡꯂꯕꯁꯨ ꯑꯉꯥꯡ ꯑꯣꯏꯕꯅꯤꯅ ꯆꯠꯀꯦ ꯈꯟꯅ ꯆꯠꯄꯗꯤ ꯉꯝꯗ꯭ꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯛ ꯁꯥꯡꯂꯛꯄ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯀꯤꯕ ꯍꯥꯏꯕꯗꯨ ꯏꯔꯩ ꯂꯩꯁꯤꯜꯂꯛꯇ꯭ꯔꯦ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯆꯠꯂꯨꯔꯒꯦ ꯈꯟꯅ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯁꯥꯒꯠꯂꯛꯏ ꯁꯥꯒꯩ ꯉꯥꯟꯕꯅ ꯏꯃꯥ ꯕꯥꯕꯥ ꯑꯩ ꯉꯁꯤꯗꯤ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯤ ꯑꯩ ꯁꯥꯟꯅꯕ ꯊꯣꯛꯂꯒꯦ ꯏꯃꯥꯟꯅꯕꯣꯏꯁꯨ ꯂꯥꯛꯅꯔꯅꯤ ꯏꯃꯨꯡꯗꯒꯤ ꯃꯆꯥꯅ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯔꯗꯨꯅ ꯏꯉꯦꯜ ꯂꯩ ꯄ꯭ꯔꯞ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯏꯉꯦꯜ ꯂꯩꯅ ꯍꯥꯏꯔꯛꯏ ꯏꯕꯨꯡꯉꯣ ꯅꯪꯕꯨ ꯍꯧꯖꯤꯛ ꯅꯨꯃꯤꯠꯁꯨ ꯀꯔꯤꯝꯇ ꯂꯩꯊꯗ꯭ꯔꯤ ꯍꯧꯖꯤꯛꯇꯩ ꯁꯥꯟꯅꯔꯨꯔꯗꯤ ꯅꯁꯥꯗꯣ ꯋꯥꯔꯅꯤ ꯈꯔ ꯊꯦꯡꯊꯔꯒ ꯆꯠꯂꯨꯗꯅ ꯑꯁ ꯉꯝꯃꯣꯏ ꯃꯤ ꯂꯣꯏꯅ ꯁꯥꯟꯅꯕ ꯍꯧꯔꯝꯂꯅꯤ ꯃꯥꯂꯦꯝ ꯃꯣꯏꯁꯨ ꯉꯁꯥꯏꯅ ꯊꯣꯛꯈ꯭ꯔꯕꯅꯤ ꯑꯗꯣ ꯑꯗꯨꯝ ꯃꯣꯏ ꯃꯔꯥꯏꯅ ꯁꯥꯟꯅꯖꯔꯝꯅꯤ ꯅꯪ ꯅꯁꯥꯗꯣ ꯋꯥꯅꯤ ꯍꯥꯏꯕ ꯀꯩꯁꯨ ꯋꯥꯔꯣꯏ ꯏꯃꯥ ꯑꯩ ꯌꯥꯝ ꯁꯥꯟꯅꯅꯤꯡꯉꯦ ꯇꯧꯕꯅꯤ ꯃꯆꯥꯒꯤ ꯅꯤꯡꯉꯥꯏ ꯑꯁꯤꯗ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯆꯠꯆꯔꯨꯔꯣ ꯍꯥꯏꯗꯨꯅ ꯊꯥꯗꯣꯔꯛꯂꯦ ꯁꯥꯒꯩ ꯉꯥꯟꯕ ꯄ꯭ꯔꯞ ꯈꯣꯡꯂꯣꯏ ꯊꯨꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯥꯂꯦꯝꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯒꯗꯕ ꯃꯐꯝ ꯇꯝꯅ ꯂꯥꯛꯏ ꯃꯥꯂꯦꯝ ꯍꯥꯟꯅ ꯍꯥꯏꯅꯈꯤꯕꯩ ꯃꯇꯨꯡ ꯏꯟꯅ ꯁꯟꯖꯥꯕꯨꯡ ꯑꯗꯨꯗ ꯉꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯃꯐꯝ ꯑꯗꯨꯗ ꯌꯧꯕꯒꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯠꯂꯁꯤ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯔꯦ ꯑꯉꯛꯄꯅꯤ ꯀꯔꯤꯁꯨ ꯈꯪꯗ꯭ꯔꯤꯕ ꯆꯍꯤ 12 ꯉꯥꯏꯔꯤꯕ ꯃꯈꯣꯏ ꯑꯅꯤꯅ ꯁꯤꯜꯂꯤꯕ ꯊꯧꯔꯥꯡ ꯑꯁꯤ ꯀꯌꯥꯗ ꯅꯨꯡꯁꯤꯔꯕꯅꯣ ꯅꯨꯃꯤꯠ ꯐꯥꯎ ꯀꯣꯛꯇꯣꯟꯗꯒꯤ ꯐꯖꯅ ꯂꯩꯊꯗ꯭ꯔꯤꯕ ꯃꯇꯝꯅꯤ ꯀꯅꯥꯁꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩꯕ ꯅꯠꯇꯦ ꯃꯐꯝ ꯑꯗꯨꯗ ꯆꯥꯛꯇꯥꯔꯤꯕ ꯁꯥ ꯁꯟ ꯐꯥꯎꯕ ꯎꯔꯨꯝ ꯊꯤꯗꯨꯅ ꯂꯩꯅꯔꯤꯕꯅꯤ ꯑꯊꯥꯞꯄꯗꯒꯤ ꯄꯥꯏꯔꯛꯇꯨꯅ ꯆꯥꯛꯇꯥꯕ ꯂꯝꯒꯤ ꯎꯆꯦꯛꯁꯨ ꯅꯨꯃꯤꯠ ꯅꯦꯝꯊꯔꯛꯄ ꯃꯇꯝ ꯑꯣꯏꯗ꯭ꯔꯤꯕꯅꯤꯅ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯕꯨ ꯇꯧꯒꯦ ꯅꯤꯡꯈ꯭ꯔꯕ ꯃꯈꯣꯏ ꯑꯅꯤꯗꯤ ꯑꯆꯤꯛꯄ ꯑꯁꯤꯒꯤ ꯇꯥꯟꯖꯥ ꯂꯧꯗꯨꯅ ꯂꯧꯕꯨꯛ ꯑꯗꯨꯗ ꯀꯨꯝꯊꯔꯛꯂꯦ ꯆꯤꯡꯈꯣꯡ ꯑꯗꯨ ꯌꯧꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯂꯧꯕꯨꯛ ꯉꯥꯛꯇ ꯑꯣꯏꯕꯅꯤꯅ ꯏꯍꯥꯡ ꯍꯥꯡꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯅꯤꯅ ꯎꯔꯔꯣꯏ ꯈꯟꯗꯨꯅ ꯆꯠꯂꯤꯕꯅꯤ ꯃꯈꯣꯏ ꯑꯅꯤ ꯑꯍꯥꯡꯕꯗꯨꯗ ꯆꯠꯅ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯩ ꯃꯥꯂꯦꯝꯅ ꯍꯥꯏ ꯑꯗꯣ ꯏꯇꯥꯎ ꯀꯃꯥꯏꯅ ꯊꯤꯗꯣꯏꯅꯣ ꯏꯕꯥꯅꯤ ꯁꯥꯒꯩ ꯉꯥꯟꯕꯅ ꯑꯩ ꯑꯉꯥꯡꯗꯣ ꯎꯕꯗ ꯑꯗꯨꯝ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯅꯤ ꯃꯥꯂꯦꯝꯅ ꯑꯗꯨ ꯐꯪꯗ꯭ꯔꯗꯤ ꯀꯃꯥꯏꯅ ꯍꯪꯗꯣꯏꯅꯣ ꯁꯥꯒꯩ ꯉꯥꯟꯕꯅ ꯑꯩꯅ ꯍꯥꯏꯕ ꯊꯥꯖꯧ ꯍꯪꯗ꯭ꯔꯁꯨ ꯑꯩ ꯃꯁꯛꯇꯣ ꯈꯪꯉꯤ ꯍꯦꯛ ꯎꯕꯗ ꯏꯔꯥꯏ ꯂꯥꯏꯅ ꯈꯪꯅꯤ ꯃꯥꯂꯦꯝꯅ ꯅꯪꯅ ꯈꯪꯉꯤ ꯍꯥꯏꯔꯤꯗꯨ ꯆꯍꯤꯗꯤ ꯐꯅ ꯌꯥꯝꯃꯦ ꯃꯁꯛꯇꯣ ꯑꯣꯜꯂꯝꯃꯣꯏꯗ꯭ꯔꯣ ꯁꯥꯒꯩ ꯉꯥꯟꯕꯅ ꯑꯩꯉꯣꯟꯗ ꯌꯦꯡꯉꯛꯑꯣ ꯑꯗꯨꯗꯤ ꯑꯁꯤ ꯍꯥꯏꯔꯒ ꯃꯥꯡꯗ ꯆꯠꯂꯤꯕ ꯁꯥꯒꯩ ꯉꯥꯟꯕ ꯐꯠ ꯑꯣꯟꯊꯣꯛꯇꯨꯅ ꯂꯦꯞꯄꯤ ꯁꯥꯒꯩ ꯉꯥꯟꯕꯅ ꯍꯥꯏ ꯇꯨ ꯑꯩꯒꯤ ꯁꯛꯁꯤ ꯍꯣꯡꯕ꯭ꯔꯥ ꯃꯥꯂꯦꯝꯅ ꯑꯗꯨꯕꯨꯗꯤ ꯍꯣꯡꯗꯦ ꯑꯗꯣ ꯏꯕꯥꯅꯤꯗꯤ ꯑꯗꯨꯝ ꯎꯅ ꯂꯩꯕꯅꯤꯅ ꯈꯪꯅꯕꯩ ꯋꯥꯅꯤ ꯑꯉꯥꯡ ꯑꯗꯨꯗꯤ ꯀꯨꯏꯔꯕꯅꯤನ ꯑꯣꯜꯂꯝꯂꯅꯤ ꯍꯥꯏꯕ ꯁꯥꯒꯩ ꯉꯥꯟꯕꯅ ꯇꯣꯛꯑꯣ ꯌꯥꯔꯦ ꯑꯣꯜꯂꯁꯨ ꯑꯩ ꯈꯪꯅꯤ ꯑꯣꯟꯗ꯭ꯔꯁꯨ ꯑꯩ ꯈꯪꯅꯤ ꯌꯥꯔꯕ ꯃꯃꯥꯟꯅꯕ ꯑꯁꯤꯒꯤ ꯑꯅꯝ ꯀꯟꯕ ꯃꯇꯧ ꯑꯁꯤꯗ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯉꯥꯡꯅꯕ ꯉꯝꯂꯔꯣꯏ ꯈꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩ ꯑꯗꯨꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯆꯠꯂꯤ ꯆꯠꯅ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯒ ꯆꯠꯂꯕꯁꯨ ꯑꯃꯨꯛ ꯅꯥꯛ ꯌꯦꯠꯇ ꯀꯔꯤꯒꯤ ꯈꯣꯟꯖꯦꯜꯅꯣ ꯈꯪꯗꯕ ꯃꯌꯥꯝ ꯑꯃꯗꯤ
ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯥꯀꯣꯡꯗ ꯇꯥꯔꯤ ꯃꯈꯣꯜ ꯑꯗꯨ ꯑꯇꯩ ꯀꯔꯤꯁꯨ ꯅꯠꯇꯦ ꯍꯦꯂꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯀꯨꯞꯁꯦꯟ ꯁꯦꯟꯅꯔꯤꯕꯅꯤꯅ ꯀꯣꯏꯏꯟ ꯏꯟꯅꯕꯅꯤ ꯃꯈꯣꯏꯒꯤ ꯂꯝꯕꯤ ꯑꯗꯨꯕꯨ ꯊꯤꯡꯅꯅꯕ ꯍꯣꯠꯅꯕꯗ ꯖꯥꯠ ꯖꯥꯠ ꯊꯕꯛ ꯃꯌꯥꯝ ꯑꯃꯁꯨ ꯇꯧꯔꯛꯂꯦ ꯑꯁꯨꯝ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯈꯔ ꯂꯥꯞꯅ ꯃꯃꯥꯡꯗ ꯃꯌꯦꯛꯇꯤ ꯏꯁꯦꯡ ꯁꯦꯡꯗꯅ ꯐꯤꯉꯧ ꯁꯦꯠꯄ ꯃꯤ ꯑꯃ ꯂꯦꯞꯄꯗꯨ ꯃꯈꯣꯏ ꯑꯅꯤ ꯎꯔꯦ ꯑꯃꯨꯛꯁꯨ ꯍꯦꯛ ꯃꯥꯡꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯗꯨ ꯍꯩꯔꯞꯇꯤ ꯆꯤꯡꯅꯔꯗꯨꯅ ꯑꯃꯒ ꯑꯣꯟꯁꯤꯟꯅꯔꯒ ꯌꯦꯡꯅꯩ ꯇꯨꯡꯂꯣꯝꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗꯗꯤ ꯃꯈꯣꯏꯒꯤ ꯇꯥꯝꯍꯧꯔꯕ ꯈꯨꯡꯒꯪꯗꯨ ꯐꯅ ꯂꯥꯞꯅ ꯂꯩꯍꯧꯔꯝꯂꯦ ꯃꯥꯂꯦꯝꯗꯤ ꯑꯃꯨꯛꯁꯨ ꯆꯠꯅꯤꯡꯉꯛꯇꯕ ꯐꯥꯎꯏ ꯑꯗꯨꯕꯨ ꯁꯣꯝꯗꯗꯤ ꯁꯥꯒꯩ ꯉꯥꯟꯕ ꯊꯧꯅꯥ ꯀꯔꯤꯁꯨ ꯍꯟꯗꯅ ꯆꯠꯂꯤ ꯃꯗꯨꯒꯤ ꯃꯇꯧ ꯑꯗꯨꯗ ꯃꯍꯥꯛꯁꯨ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯃꯇꯨꯡ ꯑꯗꯨꯝ ꯏꯜꯂꯛꯂꯦ ꯁꯣꯝꯗꯗꯤ ꯑꯍꯣꯡꯖꯥꯎ ꯁꯥꯎꯕꯅ ꯂꯣꯏꯔꯦ ꯅꯨꯃꯤꯠ ꯆꯞ ꯌꯨꯡꯂꯤꯕ ꯃꯇꯝ ꯑꯁꯤꯗ ꯃꯆꯥ ꯑꯗꯨꯕꯨ ꯁꯥꯟꯅꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯊꯥꯗꯣꯛꯂꯝꯕ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤꯗ ꯆꯩꯔꯤ ꯑꯍꯣꯡꯖꯥꯎꯅ ꯅꯪꯅꯁꯨ ꯈꯪꯉꯤꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯁꯦ ꯌꯨꯝꯗꯣꯡꯄꯣꯛꯅꯤ ꯂꯝꯍꯥꯡ ꯇꯨꯝꯍꯥꯡ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯕꯁꯤꯗ ꯅꯆꯥꯅ ꯆꯠꯅꯤꯡꯉꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇ ꯊꯥꯗꯣꯛꯈꯤꯕꯁꯦ ꯑꯐꯕꯔꯣ ꯏꯉꯦꯜ ꯂꯩꯅ ꯑꯗꯨꯝꯅꯁꯨ ꯍꯦꯛ ꯐꯤꯡꯒꯠꯄꯤꯅꯨ ꯏꯆꯥꯗꯣ ꯍꯩꯁꯤꯡꯕꯅꯤ ꯀꯅꯥꯝꯇꯅ ꯂꯥꯛꯆ ꯈꯨꯗꯨꯝ ꯆꯜꯂꯝꯃꯣꯏꯗ ꯑꯍꯣꯡꯖꯥꯎꯅ ꯏꯍꯦ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯃꯤꯗ ꯍꯥꯏꯕ ꯅꯠꯇꯦ ꯇꯤꯟꯃꯨ ꯂꯥꯏꯃꯨ ꯍꯥꯏꯕ ꯑꯃ ꯂꯩꯕꯅꯤ ꯑꯗꯨꯕꯨꯅꯦ ꯍꯥꯏꯔꯤꯁꯦ ꯆꯠꯂꯣ ꯄ꯭ꯔꯞ ꯆꯠꯂꯣ ꯑꯃꯨꯛꯇ ꯀꯧꯁꯤꯜꯂꯛꯑꯣ ꯏꯉꯦꯜ ꯂꯩ ꯃꯁꯥꯅ ꯈꯟꯊꯕ ꯈꯖꯤꯛ ꯋꯥꯠꯍꯧꯕꯒꯤ ꯑꯁꯣꯏꯕꯗꯨ ꯌꯥꯖꯔꯗꯨꯅ ꯃꯐꯤ ꯃꯔꯣꯜ ꯁꯦꯝ ꯁꯥꯔꯒ ꯃꯆꯥ ꯑꯗꯨꯕꯨ ꯀꯧꯕ ꯊꯣꯛꯂꯛꯂꯦ ꯃꯁꯥ ꯃꯇꯣꯝꯇ ꯂꯝꯕꯤꯗ ꯆꯠꯅ ꯅꯤꯟꯗꯥ ꯇꯧꯖꯩ ꯑꯁ ꯑꯩꯕꯨ ꯀꯗꯥꯏꯗꯒꯤ ꯋꯥꯈꯜꯅ ꯏꯆꯥꯗꯨꯕꯨ ꯊꯥꯗꯣꯛꯈ꯭ꯔꯤꯅꯣ ꯒ꯭ꯌꯥꯟ ꯇꯥꯍꯧꯗ꯭ꯔꯦꯅꯦ ꯁꯣꯝꯗꯗꯤ ꯃꯈꯣꯏ ꯑꯅꯤ ꯆꯤꯡꯈꯣꯡ ꯅꯛꯁꯤꯜꯂꯛꯑꯦ ꯃꯅꯥꯛ ꯑꯗꯨꯗ ꯂꯩꯔꯝꯕ ꯑꯆꯧꯕ ꯄꯨꯈ꯭ꯔꯤ ꯑꯃꯗꯤ ꯐꯖꯔꯕ ꯎ ꯄꯥꯝꯕꯤ ꯑꯗꯨꯒꯤ ꯃꯈꯣꯡ ꯇꯝꯅ ꯆꯪꯁꯤꯜꯂꯤ ꯀꯔꯤꯝꯇ ꯍꯥꯏꯅꯗ꯭ꯔꯁꯨ ꯃꯈꯣꯏ ꯑꯅꯤꯃꯛ ꯂꯣꯏꯅ ꯋꯥꯅꯔꯕꯅꯤꯅ ꯎꯈꯣꯡ ꯑꯗꯨꯗ ꯉꯥꯊꯗꯨꯅ ꯐꯝꯃꯤ ꯑꯉꯥꯡ ꯅꯍꯥꯒ ꯑꯣꯏꯕꯅꯤꯅ ꯆꯣꯛꯊꯕꯅꯁꯨ ꯂꯣꯏꯔꯦ ꯉꯥꯊꯅ ꯂꯩꯔꯝꯕ ꯑꯗꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏ ꯑꯅꯤꯃꯛ ꯇꯨꯝꯊꯈ꯭ꯔꯦ ꯇꯥꯟꯖꯥ ꯑꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯈꯨꯗꯣꯡꯊꯤꯕ ꯑꯣꯏꯔꯛꯂꯅꯤ ꯍꯥꯏꯕ ꯉꯝꯗꯦ ꯇꯨꯝꯂꯤꯉꯩ ꯃꯇꯝ ꯍꯥꯏꯕꯁꯤ ꯑꯁꯤꯕꯒꯤ ꯃꯅꯥꯛꯅꯤ ꯃꯁꯤ ꯐꯠꯇꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯐꯝ ꯑꯃ ꯏꯔꯥꯏ ꯂꯥꯏꯅ ꯑꯣꯏ ꯉꯥꯊꯗꯨꯅ ꯇꯨꯝꯂꯤꯕ ꯑꯅꯤꯃꯛ ꯑꯗꯨ ꯎꯕꯗ ꯇꯤꯟꯃꯨ ꯂꯥꯏꯃꯨꯒꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ ꯁꯥꯒꯩ ꯉꯥꯟꯕꯒꯤ ꯃꯈꯣꯡ ꯑꯗꯨ ꯇꯞꯅ ꯄꯥꯏꯗꯨꯅ ꯁꯣꯔꯣ ꯆꯤꯡꯏ ꯑꯗꯨꯒ ꯄꯨꯈ꯭ꯔꯤ ꯑꯗꯨꯗ ꯇꯥꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯁꯥꯒꯩ ꯉꯥꯟꯕꯗꯤ ꯆꯣꯛꯊꯃꯟꯕꯩ ꯇꯨꯝꯊꯈꯤꯕ ꯑꯣꯏꯕꯅꯤꯅ ꯀꯔꯤꯝꯇ ꯈꯪꯗ꯭ꯔꯦ ꯎꯆꯥꯎ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯇꯣꯡꯂꯤꯕ ꯐꯠꯇ꯭ꯔꯕ ꯂꯥꯏ ꯀꯌꯥ ꯑꯗꯨꯗꯤ ꯆꯥꯒꯗꯕꯒꯤ ꯃꯑꯣꯡꯗ ꯎꯁꯥ ꯑꯃꯗꯒꯤ ꯑꯃꯗ ꯆꯣꯡꯂꯤ ꯃꯥꯂꯦꯝꯕꯨꯁꯨ ꯃꯈꯣꯏꯅ ꯃꯊ꯭ꯋꯥꯏ ꯂꯧꯅꯅꯕ ꯍꯣꯠꯅꯕ ꯑꯣꯏꯅ ꯇꯣꯡꯂꯤꯕ ꯂꯩꯌꯥꯝꯁꯤꯡ ꯑꯗꯨ ꯃꯀꯣꯛ ꯌꯨꯡꯊꯔꯒ ꯇꯞꯅ ꯀꯨꯝꯊꯔꯛꯏ ꯀꯥꯊꯣꯛꯂꯤꯕ ꯃꯌꯥꯁꯤꯡ ꯑꯗꯨꯗꯒꯤꯁꯨ ꯇꯤꯟꯕꯣꯡ ꯇꯞ ꯇꯥꯏ ꯁꯥꯒꯩ ꯉꯥꯟꯕꯁꯨ ꯇꯞꯅ ꯆꯤꯡꯈꯤꯕꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯩꯔꯥꯏ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯅꯥꯄꯤ ꯍꯧꯗꯕ ꯃꯄꯥ ꯌꯧꯔꯦ ꯑꯗꯨꯕꯨ ꯃꯥꯂꯦꯝ ꯃꯍꯥꯛꯀꯤ ꯃꯅꯥꯀꯣꯡ ꯑꯗꯨꯗ ꯃꯃꯥꯅ ꯀꯟꯅ ꯀꯧꯗꯨꯅ ꯂꯥꯎꯁꯤꯜꯂꯛꯄ ꯑꯗꯨ ꯇꯥꯔꯛꯏ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯈꯪꯂꯗꯨꯅ ꯃꯤꯀꯞ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯃꯤꯀꯞ ꯊꯣꯛꯂꯛꯄ ꯃꯇꯝ ꯑꯁꯤꯗꯗꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯕꯝꯁꯤ ꯎꯕꯗ ꯀꯤꯕꯅ ꯂꯣꯏꯔꯦ ꯁꯥꯒꯩ ꯉꯥꯟꯕꯒꯤ ꯃꯈꯣꯡꯗ ꯃꯨꯁꯤꯟ ꯃꯨꯕ ꯈꯨꯖꯤꯟ ꯌꯥꯝꯅ ꯁꯥꯡꯕ ꯈꯨꯠꯁꯥ ꯑꯃꯅ ꯄꯥꯏꯔꯒ ꯆꯤꯡꯊꯕ ꯑꯗꯨ ꯃꯍꯥꯛ ꯎꯔꯦ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯅ ꯈꯪꯂꯥꯎ ꯂꯥꯎꯏ ꯁꯥꯒꯩ ꯉꯥꯟꯕꯁꯨ ꯂꯥꯎꯔꯛꯂꯤꯕ ꯈꯣꯟꯖꯦꯜ ꯑꯗꯨꯗ ꯃꯤꯀꯞ ꯊꯣꯛꯂꯛꯂꯦ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗꯤ ꯌꯥꯝꯅ ꯊꯦꯡꯖꯤꯟꯈ꯭ꯔꯦ ꯃꯈꯣꯡꯒꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯑꯗꯨ ꯏꯁꯤꯡꯗ ꯂꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯝꯂꯦ ꯃꯗꯨꯗ ꯃꯍꯥꯛ ꯄꯥꯈꯠꯂꯗꯨꯅ ꯃꯈꯨꯠ ꯑꯅꯤꯗꯨꯅ ꯑꯐꯪꯕ ꯅꯥꯄꯤ ꯑꯃꯗ ꯄꯥꯏꯔꯒ ꯌꯥꯟꯒꯦ ꯇꯧꯏ ꯑꯗꯨꯕꯨ ꯁꯤꯠ ꯅꯥꯟꯕ ꯃꯐꯝ ꯑꯣꯏꯕꯅ ꯑꯔꯦꯡ ꯈꯨꯗꯤꯡ ꯍꯦꯟꯅ ꯅꯥꯟꯊꯔꯦ ꯑꯃꯨꯛꯇꯪ ꯃꯍꯥꯛꯀꯤ ꯃꯔꯨꯞꯄꯨ ꯀꯧꯔꯝꯂꯒ ꯏꯁꯤꯡ ꯑꯗꯨꯗ ꯂꯨꯞꯁꯤꯟꯈ꯭ꯔꯦ ꯃꯥꯂꯦꯝꯁꯨ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯈꯨꯠꯇꯨ ꯇꯤꯡꯊꯣꯛꯂꯒ ꯂꯥꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯍꯧꯗꯅ ꯑꯗꯨꯝ ꯎꯅ ꯂꯨꯞꯊꯈ꯭ꯔꯦ ꯏꯁꯤꯡ ꯃꯅꯨꯡ ꯑꯗꯨꯗ ꯁꯥꯒꯩ ꯉꯥꯟꯕ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯃꯈꯣꯡ ꯃꯈꯨꯠꯇꯨ ꯀꯥꯎꯗꯨꯅ ꯏꯁꯤꯡꯗꯒꯤ ꯃꯀꯣꯛ ꯑꯗꯨ ꯂꯤꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯈꯨꯠꯁꯥ ꯃꯌꯥꯝ ꯑꯃꯅ ꯃꯁꯥ ꯄꯨꯝꯕ ꯑꯗꯨ ꯐꯥꯖꯤꯜꯂꯛꯇꯨꯅ ꯆꯤꯡꯊꯕ ꯑꯁꯤꯗꯗꯤ ꯇꯁꯦꯡꯅꯃꯛ ꯏꯔꯥꯛꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯥꯂꯦꯝꯁꯨ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯏꯔꯣꯏꯕ ꯍꯩꯇꯦ ꯈꯪꯏ ꯑꯗꯨꯃꯛꯅ ꯆꯣꯡꯊꯗꯨꯅ ꯀꯟꯒꯦ ꯍꯥꯏꯔꯕꯁꯨ ꯃꯍꯥꯛꯁꯨ ꯏꯔꯣꯏꯕ ꯍꯩꯕ ꯅꯠꯇꯦ ꯃꯔꯨꯞ ꯑꯗꯨꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯛꯄꯗ ꯈꯨꯗꯛꯇ ꯃꯅꯥꯛ ꯅꯛꯄꯗ ꯀꯔꯤ ꯇꯥꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯉꯛꯄꯗ ꯎꯒꯤ ꯃꯁꯥ ꯈꯔ ꯁꯥꯡꯕ ꯑꯃ ꯇꯥꯔꯝꯕꯗꯨ ꯎꯔꯦ ꯃꯗꯨ ꯄꯥꯏꯔꯒ ꯃꯇꯣꯟ ꯑꯗꯨ ꯏꯁꯤꯡꯗ ꯂꯪꯊꯩ ꯃꯇꯝ ꯑꯗꯨꯗ ꯏꯔꯥꯛꯅꯗꯨꯅ ꯂꯩꯔꯤꯕ ꯁꯥꯒꯩ ꯉꯥꯟꯕꯅ ꯃꯈꯨꯠ ꯑꯗꯨ ꯀꯣꯏꯂꯥꯝ ꯂꯥꯝꯕ ꯑꯗꯨꯗꯗꯤ ꯎꯁꯥ ꯑꯗꯨ ꯊꯦꯡꯅꯔꯗꯨꯅ ꯇꯥꯞ ꯄꯥꯏ ꯃꯇꯝ ꯑꯗꯨꯗ ꯃꯥꯂꯦꯝꯁꯨ ꯀꯟꯅ ꯆꯤꯡꯈꯠꯂꯦ
ꯂꯨꯞꯁꯤꯟꯈ꯭ꯔꯕ ꯁꯥꯒꯩ ꯉꯥꯟꯕ ꯏꯁꯤꯡꯗꯒꯤ ꯐꯥꯎꯒꯠꯂꯛꯇꯨꯅ ꯂꯩꯔꯥꯏꯗ ꯇꯞꯅ ꯆꯤꯡꯈꯠꯂꯛꯏ ꯈꯨꯠꯅ ꯑꯃꯨꯛ ꯂꯥꯝꯕ ꯃꯐꯝ ꯌꯧꯕꯗꯒꯤ ꯃꯥꯂꯦꯝ ꯄꯥꯏꯔꯒ ꯆꯤꯡꯈꯠꯂꯤ ꯁꯥꯒꯩ ꯉꯥꯟꯕ ꯏꯁꯤꯡ ꯊꯛꯆꯤꯟꯈꯤꯕ ꯃꯌꯥꯝꯗꯨ ꯈꯔꯁꯨ ꯑꯣꯊꯣꯔꯛꯏ ꯃꯁꯥꯗꯨ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯍꯧꯗꯅ ꯇꯧꯕꯅꯤꯅ ꯋꯥꯔꯗꯨꯅ ꯂꯣꯡꯅ ꯍꯤꯞꯄꯤ ꯃꯗꯨꯗ ꯃꯥꯂꯦꯝꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯏ ꯏꯇꯥꯎ ꯑꯩꯈꯣꯏ ꯆꯠꯂꯁꯦ ꯌꯨꯝ ꯍꯜꯂꯁꯦ ꯍꯌꯦꯡ ꯀꯣꯟꯅ ꯂꯥꯛꯂꯁꯦ ꯑꯩ ꯌꯥꯝꯅ ꯀꯤꯔꯦ ꯃꯐꯝꯁꯦ ꯁꯥꯒꯩ ꯉꯥꯟꯕꯅ ꯍꯥ ꯀꯩꯗꯧꯔꯒꯦ ꯃꯥꯂꯦꯝꯅ ꯉꯁꯥꯏ ꯅꯪꯒꯤ ꯈꯣꯡꯗ ꯑꯃꯨꯕ ꯃꯈꯨꯠ ꯑꯃꯅ ꯄꯥꯏꯔꯒ ꯆꯤꯡꯊꯩ ꯁꯥꯒꯩ ꯉꯥꯟꯕꯅ ꯑꯁꯦꯡꯕꯩꯔꯥ ꯃꯥꯂꯦꯝꯅ ꯃꯥꯅꯤ ꯆꯠꯂꯁꯤ ꯍꯧꯒꯠꯂꯣ ꯃꯇꯥꯡ ꯑꯁꯤꯗ ꯁꯥꯒꯩ ꯉꯥꯟꯕꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯀꯣꯏꯆꯤꯡ ꯆꯤꯡꯕ ꯑꯗꯨꯁꯨ ꯈꯪꯅꯤꯡ ꯅꯤꯡꯁꯤꯡꯂꯛꯇꯨꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗꯨꯐꯥꯎ ꯇꯝꯗꯨꯅ ꯑꯋꯥꯕ ꯀꯥꯎꯔꯗꯨꯅ ꯐꯨꯛ ꯍꯧꯒꯠꯂꯒ ꯆꯦꯟꯈ꯭ꯔꯦ ꯀꯤꯔꯕ ꯃꯇꯥꯎ ꯑꯗꯨꯁꯨ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯆꯦꯜꯂꯛꯏ ꯂꯥꯛꯈꯤꯕ ꯃꯇꯝꯗ ꯋꯥꯈꯤꯕ ꯑꯗꯨ ꯂꯣꯏꯅ ꯀꯥꯎꯈ꯭ꯔꯦ ꯀꯤꯃꯟꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯈ꯭ꯔꯕ ꯅꯨꯡꯁꯥ ꯃꯔꯛ ꯑꯗꯨꯗ ꯄꯥꯛ ꯆꯥꯎꯔꯕ ꯂꯧꯕꯨꯛ ꯑꯗꯨ ꯐꯥꯎꯗꯨꯅ ꯆꯦꯜꯂꯛꯏ ꯁꯣꯝꯗꯁꯨ ꯏꯪꯉꯦꯜ ꯂꯩ ꯄꯥꯝꯕꯣꯝ ꯐꯧ ꯆꯣꯡꯁꯤꯜꯂꯛꯄ ꯑꯁꯤꯗ ꯂꯩꯕ ꯌꯥꯗ꯭ꯔꯗꯨꯅ ꯈꯣꯡꯂꯩ ꯈꯤꯇꯪ ꯊꯨꯖꯤꯜꯂꯛꯏ ꯌꯨꯝꯗꯒꯤꯗꯤ ꯃꯐꯝ ꯑꯗꯨ ꯎꯖꯔꯕꯁꯨ ꯂꯝꯕꯤꯔꯣꯝꯗ ꯂꯥꯛꯑꯗꯤ ꯅꯥꯔꯛ ꯃꯣꯡꯁꯣꯡ ꯎꯄꯥꯜ ꯋꯥꯄꯥꯜ ꯂꯩꯕꯅꯤꯅ ꯎꯗꯦ ꯑꯗꯨꯒ ꯈꯤꯇꯪꯁꯨ ꯁꯥꯡꯕ ꯃꯐꯝꯅꯤ ꯄꯥꯈꯠ ꯄꯥꯈꯠꯅ ꯂꯥꯛꯄ ꯑꯗꯨꯗꯗꯤ ꯅꯨꯡ ꯃꯆꯤꯟ ꯇꯨꯝꯕ ꯑꯃꯗ ꯈꯨꯗꯤ ꯊꯤꯗꯨꯅ ꯇꯨꯁꯤꯟꯕꯗ ꯃꯈꯣꯡ ꯑꯗꯨ ꯈꯔ ꯍꯨꯕꯥꯠꯂꯤ ꯃꯗꯨꯗ ꯃꯍꯥꯛ ꯅꯥꯔꯗꯨꯅ ꯁꯥꯎꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯄꯦꯔꯤ ꯄꯦꯔꯤ ꯇꯧꯏ ꯑꯗꯨꯒ ꯃꯆꯤꯟꯗꯁꯨ ꯑꯁꯨꯝꯅ ꯁꯣꯠꯂꯤ ꯀꯔꯤꯅꯣ ꯉꯁꯤ ꯇꯧꯔꯤꯁꯤꯕꯣ ꯇꯥꯟꯖꯥꯁꯤꯗ ꯅꯨꯡ ꯑꯁꯤꯁꯨ ꯃꯇꯥꯡ ꯆꯥꯈꯤꯗ꯭ꯔꯦ ꯃꯐꯤ ꯃꯔꯣꯜ ꯑꯗꯨ ꯎꯐꯨꯜ ꯇꯩꯊꯣꯛꯂꯒ ꯑꯁꯣꯛꯄ ꯃꯐꯝꯗ ꯇꯤꯟ ꯈꯔ ꯊꯥꯛꯆꯤꯜꯂꯒ ꯑꯃꯨꯛ ꯂꯥꯛꯏ ꯑꯗꯨꯕꯨ ꯊꯨꯞꯄꯅꯤꯅ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯤ ꯍꯥꯏꯗꯨꯅꯤ ꯃꯥꯂꯦꯝ ꯑꯃꯗꯤ ꯁꯥꯒꯩ ꯉꯥꯟꯕꯁꯨ ꯂꯧꯕꯨꯛ ꯑꯗꯨꯗ ꯀꯟꯅ ꯆꯦꯜꯂꯛꯏ ꯅꯨꯡꯁꯥꯅꯒ ꯁꯥꯕꯅꯤꯅ ꯃꯐꯤ ꯃꯔꯣꯜ ꯄꯨꯡꯆꯣꯠ ꯆꯣꯠꯂꯝꯕ ꯑꯗꯨ ꯐꯅ ꯌꯥꯝꯅꯕꯨ ꯀꯪꯈ꯭ꯔꯦ ꯃꯆꯤ ꯀꯪꯗꯕ ꯑꯗꯨꯗꯤ ꯍꯦꯛ ꯌꯦꯡꯕꯗ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯔꯨꯕꯒꯤ ꯍꯨꯃꯥꯡꯅ ꯆꯣꯠꯄꯁꯨ ꯍꯦꯛ ꯃꯥꯜꯂꯤ ꯂꯦꯞꯇꯅ ꯆꯦꯜꯂꯛꯄ ꯀꯧꯕꯅꯤꯅ ꯁꯣꯔ ꯊꯕꯦꯠ ꯊꯕꯦꯠꯁꯨ ꯍꯣꯜꯂꯤ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯁꯟꯖꯥꯕꯨꯡ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯀꯥꯟꯗꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯗꯨ ꯂꯥꯛꯂꯤꯕꯗꯨ ꯎꯔꯦ ꯃꯃꯥ ꯑꯗꯨꯅꯁꯨ ꯂꯧꯕꯨꯛ ꯂꯣꯝꯗꯒꯤ ꯃꯆꯥ ꯆꯦꯟꯈꯠꯂꯛꯄꯗꯨ ꯎꯕꯗꯒꯤ ꯍꯦꯟꯅ ꯑꯃꯨꯛꯀ ꯁꯥꯎꯅꯤꯡꯂꯦ ꯃꯅꯥꯛ ꯍꯦꯛ ꯌꯧꯔꯛꯄ ꯃꯇꯝ ꯑꯗꯨꯗ ꯑꯁꯨꯝꯅ ꯆꯩꯔꯛꯏ ꯅꯈꯣꯏꯕꯨ ꯑꯍꯥꯡꯕ ꯃꯐꯝꯁꯤꯗ ꯁꯥꯟꯅꯒꯦꯗꯤ ꯍꯥꯏꯗꯗꯅ ꯂꯧꯕꯨꯛꯇ ꯀꯩꯗꯧꯕꯩ ꯆꯠꯂꯣꯏꯅꯣ ꯍꯥ ꯐꯅꯌꯥꯝ ꯂꯥꯞꯅ ꯆꯦꯜꯂꯛꯄꯒꯤ ꯋꯥꯔꯗꯨꯅ ꯁꯣꯔ ꯃꯄꯨꯡ ꯐꯥꯅ ꯍꯣꯟꯗꯕ ꯃꯈꯩ ꯃꯥꯂꯦꯝ ꯃꯍꯥꯛꯀꯤ ꯃꯔꯨꯞ ꯑꯗꯨꯕꯨ ꯀꯟꯕ ꯑꯣꯏꯅ ꯍꯩꯁꯤꯡꯅ ꯈꯨꯝꯂꯛꯏ ꯅꯦꯅꯦ ꯏꯕꯥꯅꯤ ꯁꯥꯟꯅꯕꯗ ꯐꯦꯅꯥꯇꯣ ꯂꯧꯕꯨꯛ ꯂꯣꯝꯗ ꯄꯥꯏꯊꯣꯛꯈꯤꯕꯗꯒꯤ ꯈꯨꯜꯂꯨꯕꯅꯤ ꯃꯈꯣꯏꯅ ꯉꯥꯡꯂꯤꯕ ꯑꯗꯨ ꯆꯨꯝꯃꯤꯁꯨ ꯈꯜꯂꯨꯗꯦ ꯂꯥꯜꯂꯤꯁꯨ ꯈꯜꯂꯨꯗꯦ ꯃꯍꯥꯛꯀꯤ ꯍꯥꯏꯕꯕꯨ ꯌꯨꯝꯗ ꯑꯉꯥꯡꯁꯤꯡ ꯑꯁꯤ ꯄꯨꯔꯛꯄ ꯍꯥꯏꯕꯅꯤꯅ ꯊꯣꯏꯅ ꯇꯥꯁꯤꯜꯂꯨꯗꯅ ꯌꯨꯝꯂꯣꯝꯗ ꯆꯠꯅꯕ ꯏꯪꯒꯤꯠ ꯇꯧꯔꯛꯏ ꯃꯗꯨꯗ ꯃꯈꯣꯏ ꯑꯅꯤ ꯃꯃꯥ ꯑꯗꯨ ꯁꯥꯎꯔꯦ ꯈꯪꯕꯗꯒꯤ ꯋꯥ ꯃꯈꯥ ꯇꯥꯗꯦ ꯇꯨꯃꯤꯟꯅ ꯂꯥꯛꯏ ꯇꯨꯡꯗꯅ ꯏꯪꯉꯦꯜꯂꯩ ꯁꯥꯎꯅꯤꯡꯅ ꯂꯥꯛꯏ ꯑꯗꯨꯕꯨ ꯇꯨꯡꯂꯣꯝꯗ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯒ ꯋꯥꯔꯤ ꯁꯥꯟꯅꯕꯒꯤ ꯃꯈꯣꯜ ꯇꯥꯔꯛꯄ ꯑꯗꯨꯗ ꯏꯪꯉꯦꯜꯂꯩ ꯐꯠ ꯂꯩꯊꯣꯛꯂꯒ ꯌꯦꯡꯂꯨꯏ ꯑꯗꯨꯕꯨ ꯀꯅꯥꯁꯨ ꯂꯩꯔꯝꯗꯦ ꯍꯥꯏꯐꯦꯠꯇꯤ ꯏꯪꯉꯦꯜꯂꯩꯁꯨ ꯆꯤꯡꯅꯩ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯑꯃꯨꯛꯁꯨ ꯈꯟꯗꯅ ꯑꯣꯟꯊꯣꯔꯛꯂꯒ ꯃꯆꯥꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯔꯛꯏ ꯃꯥꯡ ꯑꯣꯏꯔꯞꯅ ꯆꯠꯂꯤꯕ ꯑꯅꯤꯗꯨꯗꯤ ꯃꯃꯥ ꯇꯥꯍꯟꯗꯅ ꯂꯣꯟꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯥꯂꯦꯝꯅ ꯍꯥꯏ ꯏꯇꯥꯎ ꯉꯁꯥꯏꯒꯤꯗꯣ ꯑꯩ ꯀꯤꯖꯩ ꯍꯣꯔꯦꯟ ꯏꯃꯥꯗ ꯇꯝꯒꯦ ꯁꯥꯒꯩ ꯉꯥꯟꯕꯅ ꯇꯝꯒꯅꯨ ꯑꯗꯨ ꯇꯝꯃꯨꯔꯗꯤ ꯏꯕꯥꯅꯤ ꯆꯩ ꯁꯣꯏꯗꯅ ꯆꯥꯔꯅꯤ ꯑꯗꯨꯒ ꯑꯃꯨꯛ ꯍꯟꯅ ꯑꯩꯅ ꯆꯠꯁꯦ ꯍꯥꯏꯔꯤꯁꯤ ꯆꯠꯄ ꯐꯪꯉꯣꯏ ꯌꯥꯔꯛꯑꯣꯏ ꯃꯥꯂꯦꯝꯅ ꯑꯩꯗꯤ ꯆꯠꯅꯤꯡꯗ꯭ꯔꯦ ꯃꯐꯝꯗꯣ ꯀꯤꯖꯔꯦ ꯁꯥꯒꯩ ꯉꯥꯟꯕꯅ ꯑꯗꯣꯝꯗ ꯆꯠꯂꯨꯒꯨꯝꯁꯦ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯃꯨꯛ ꯆꯠꯁꯦ ꯃꯃꯥꯟꯅꯕ ꯑꯁꯤꯒꯤ ꯆꯠꯅꯤꯡꯕ ꯑꯁꯤ ꯎꯕꯗ ꯃꯥꯂꯦꯝꯁꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯦ ꯃꯥꯅ ꯌꯥꯗ꯭ꯔꯕꯁꯨ ꯁꯥꯒꯩ ꯉꯥꯟꯕꯗꯤ ꯁꯣꯏꯗꯅ ꯆꯠꯈꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯗꯨꯅ ꯇꯤꯟꯅꯔꯨꯕ ꯀꯧꯕꯗꯒꯤ ꯍꯤꯛꯇꯣꯛꯄꯁꯨ ꯉꯝꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯌꯨꯝꯗ ꯍꯟꯅꯔꯛꯂꯦ ꯃꯥꯂꯦꯝꯁꯨ ꯊꯣꯏꯅ ꯌꯨꯝ ꯂꯥꯞꯄ ꯅꯠꯇꯕꯅꯤꯅ ꯆꯠꯍꯟꯈ꯭ꯔꯦ ꯑꯗꯨꯒ ꯁꯥꯒꯩ ꯉꯥꯟꯕꯁꯨ ꯄꯨꯁꯤꯜꯂꯛꯏ ꯇꯨꯡꯗ ꯂꯥꯛꯏꯕ ꯏꯪꯉꯦꯜꯂꯩ ꯉꯁꯥꯏ ꯇꯥꯈꯤꯕ ꯃꯅꯤꯟ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯑꯃꯨꯛ ꯇꯥꯔꯤ ꯑꯗꯨꯕꯨ ꯊꯣꯡꯒꯥꯜ ꯑꯗꯨ ꯍꯦꯛ ꯌꯧꯕꯒ ꯀꯣꯟꯗꯣꯡ ꯆꯩ ꯑꯗꯨ ꯍꯥꯡꯗꯣꯛꯂꯒ ꯆꯪꯉꯤ ꯑꯗꯨꯒ ꯑꯀꯣꯏꯕꯗꯨ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯀꯔꯤꯁꯨ ꯊꯣꯏꯗꯣꯛꯄꯗꯤ ꯎꯗꯦ ꯑꯗꯨꯒ ꯇꯥꯔꯝꯕ ꯈꯣꯟꯖꯦꯜ ꯀꯌꯥ ꯑꯗꯨꯁꯨ ꯇꯥꯈꯤꯗ꯭ꯔꯦ ꯑꯗꯨꯕꯨ ꯂꯥꯞꯅ ꯎꯔꯤꯕ ꯄꯥꯠ ꯃꯄꯥꯜ ꯑꯗꯨꯗꯗꯤ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯅꯤ ꯑꯍꯨꯝ ꯁꯥꯟꯅꯕ ꯑꯗꯨ ꯎꯔꯦ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯨꯔꯕꯁꯨ ꯂꯥꯞꯅ ꯂꯩꯕꯅꯤꯅ ꯊꯣꯏꯅꯗꯤ ꯑꯃꯠꯇ ꯈꯪꯗ꯭ꯔꯦ ꯑꯗꯨꯕꯨ ꯀꯔꯤꯁꯨ ꯊꯧꯁꯥꯗꯅ ꯏꯃꯨꯡꯗ ꯆꯪꯈ꯭ꯔꯦ ꯏꯌꯥꯡꯂꯩꯃ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ ꯃꯈꯣꯡꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯃꯔꯣꯜ ꯁꯦꯡꯕꯣꯏ ꯁꯦꯡꯗꯕꯣꯏ ꯉꯥꯡꯂꯤꯕ ꯀꯌꯥ ꯑꯗꯨ ꯌꯦꯡꯖꯔꯗꯨꯅ ꯅꯣꯛꯆꯔꯤ
Tom Tindi imungda nupa macha oijarabasu kana laijadabanina sit sengpa kanna honare ngai hak leiraga khara miyai chanbi laikai dugi mayamna onsinnabada tanbi amakak yum aduda changlai yang lei manai kadom dano yam thajadana changlai ise pasot nai karino changlakpa yadrabo laikai amata leminaraga hangla ibawata adu phagi oijarabasu marauti adum lei yang lei mana adugi nateda changlo morasi da phamo pasot nai nasadi yam chaurene masak mataw yam phajadawri yang lei ma wahaiduda momon tawjaraga masana sanariba adu yengli makha tana pasot wachoi ngang bahore pasot nai nasase upada idi wakhala mabulaida yang lei mana kaidawrage se pasona isadu su ai lawbanina pangthidi lenga somata oini chauraklaga hengwai nasa isa pina bu yarani haiba asi hairaga yamna usitaba mongda noksilai maduda yang leimadi kaya pamlamde aduna wa adu thaidorai ngai khodai se isa se hana mukta semkige pasona hoine adu aina hairisidi kaisu kaideba natra makoina sariba wari adu imungda leiriba mapung adusu tari hana dagi hauna nungsidaba ahal oibanina ngangthorak leba wata asida hiena sauning hale thongnau amada lithoraklaga paukhum ama pirai tomthena aigi sandi abung aigi ayaba yaudana karigum amata tohloi phattaba midi ikaiba khangde nganglakliba wadu karino haibasu khande madumangna hiena phattaba wakai suba asi adum tawrai pasona adu chahi supana yamle mama mapado masakti amukta khangdo udana thidoga yang leima wafam aduda amukka hen sauning nabasu sauningna wadi machet ama fawba ngangte adugi mahut pasot magi mabuk chel pikpa matawdu adum uthorai pasona kanana khangni yengu nangna pisak piklingai dagi yokjare haujik chawre matam khara leiraga mapung mari hena pharaklaga mamani mapani haiba malaga laukrati nang ningam horoida yang leima handakti sauningna wa khumlakle madu hekta yaba nate daise haujikti kanamta ingonda lobu yadobu nate ai mahaki mama nate haibasu kanamta na yaroi ai mahaki mamani yamna usittaba mawongna pasoti nokem haigem na bai mawongda adum ngangle haibi de haijano mama mapa masak khangdaba angang sigine haktakta nang matha yamna saljani hena sauning laba yang leima macha adu pamkhatuna imungda prap changki maduda pasot ikairakle phamlambadagi masu hawkalaga thonga lomda thoglai aduga machinda murum soli angau bisidi afaba takpi bani yadeni tawrise mina ngangnariba kaya sisu khanjinde machat kamba migi angang na sukhangde angang sigi haktakta leikha tani di ma khangdri asi haina chatkiba adu thongal wangma lankibaga karigumba posak ama lambi mapanda horiba ujau adugi mathaktagi taraklaga makok aduda yeikre namanbadagi makok adu suru naiduna khangi aduga tarakhiba potu karino haina akoibada koyeng yengi adubo akibagi masakni tarakliba adu atai karimta oiramdre asiba migi makokni madusu masagi makok madu ubada mahakti mamit mana chap yongkre karino kamdaubuno haibadu khangningduna uthakromda yengkhalubani matam adudasu mahaki makok yaudrba hakchang adumak usa amada makhong yan thaduna phamlamba adudadi ngakpana henman khiduna laimaida phamthai anaba aduga loina kawkre nakanda tariba mahaki makoktu amuk yenguba matam adudadi amuk leiramdre aduga uthakta amuk yenguba kandadi karigomba amatta leiramdre matam asida anaba adudi adum nari karino amadi mafam asida thokle haibadu khanjaraduna mahak phuk haugatuna mayum tamna makoktu nalaga chelai warisigi mathangi part amok ngaiminase